Mukogi Miding Makada All Manipur Mitei Pangal Club Organization Ampako Headquarter Amadi Ampako Kelakong Branch ka Kutsam Naduna Ningtam Thana Lakpada Masiga Mari Lainana Ahal Jamaromda Angamba Kudol Tambagi Thorom Aba Ngasi Imphal West Kelakong Maya Lekaida Pangthokre Thoromaduda Amukogi Vice President Koijam Helen Ampakogi Advisor Yungkai Bam Hayatur Rahman Ampakogi President Mirai Mayum Salamat Ali Amadi Ampako Kelakong Branch ki President MD Abdul Latifna Maroiba Mitung Len Singh Oina Sarukyaki Ngasige Thoromaduga Mari Lainana Ampakogi President Mirai Mayum Salamat Ali na Haikibada Ahan Noidaba Kayana Leibak Asigi Lauramba Thodang Amadi Makoida Leidaba experiencing adubo hauzik matam gi haurakliba nahasingda sinnabiduna leibak asigida makha taba thodang kaya nahasingna pangthoknaba haibagi wakhalonda amukogi matenga loinana ampako amadi masigi branch ama oidiba ampako kelakong branch ka kutchamnaduna ngasigi khudol tambagi thoram asi pangthokpani haina fongdokhi ngasi January tang kun mathoi 2026 Kelakong da akoi Ampako gi branch Kelakong da Kelakong gi branch in silaga Ampako headquarter kusan naraga loinana amuko ga kusan naraga ase alaman singda always wore besingda ningthong gi kodoloina akoi blanket kodon tamagi thoramasida amuko gi magi degi wai amadi ta thalagi madudi Manipur da khonami ri itni kutha manga se masida akoina amato na sangsil labadi India gi influence asiguma political influence mayam jing samanga moy loinana Manipur da khondamir ba kalupsu itni mayam jing maraktage maitei pangal yaudana kanglai pakna traga Manipur oyo ngamoi habisima thamjage aduna maraga amukona sinjariba amato wi wakalol sida ambakona su sangno sogapiriba akoi mayam divine rule policy India gi asiguma DVC policy sigi mayokta khoi punna amatongona maitai pangal ade tonga itni mayam jing session merabadi akoi gi Mausagi Manipur kanglai padu waiba ngongoni haibate wai thamjage thank you ai sa Mirai Salamat Ali President All Manipur January ki tangkun mathoi jumse khelmit khelai kho Ampako branch na sinjaraga khungang ahum gi ahlaman sing sahi humpu da gi matakta laibo ba ahlaman sing da ningtham gamari lainana achambo khudol pot ibagi thoram pangthok jabani tasengna ngasi pangthok jariba thoram asi aikoina aikoigi mang thana chapiriba alaman singbu nungsi bagaloina na makoibo ikai khumnabu makoibo da respect to boina aikoina sinjabani boina Ampako Kelakong branch na masida Ampako head office amadi amuko na gi support ka loina na Ampako head office amadi Ampako Kelakong branch na sinjaba sumna thorom asida chawrakna khungam ohundagi miyo ahal sahi humfu gi matakta lairaba ahal sing pawai bahal sing ahal samag khara henba da aikoi khurol pot pi jabagi solo chamlam thoram ni masina piningi badi aikoina aikoi masan sinaba habase sagat pa machangi sida maram waraga halaman sing sida aikoi gi minung sido ullaga makoina makoi gi punsida program punji sing gi thena kiba experience kaya ma samasa sima oina na bona pada khunganga sima amadi leba kasigi namak lau kiba tawang kaya do makhata wa khoida sinabina madi makoida gi lohona laba wakal adugi idea kaya lohona nabai wakal da Ampako head office ki liching makada amuko da khusam na jaraga Ampako